Hello everyone, mayam bukurumjari. Ngasisu food combo plate ama pujare. Do food combo se yamna chamba, yamna di nutritious ti oiba mathel oidoi ko. Do ahan bada ina thongjara ko doi sina sigi nongmangkhanam gi mana se mangal hapaga kangshu ma phasana sujara age. Aduga mayam khangbi brengo sigi mana se. Aduga yendem sima phasana maku je khoktok pirani aduga koigi sang na soiroga Hawai Masuri ga thongjara ke ko. Do mayam Hawai Masuri ga Yendem thongba jam haubani ko yam nutritious oiba da ahan bada ina thongjar ka doi se sigi nongmangkhanam se kangshu ana sut su na bagi damak da si ana pujar age ba si mana jing je mahi kitang hapaga phajana phutpirani ko aduga mangan dudi ko na ngaudoi ne ba da si hana phujan jarage do somda phulingei da somda injang se sigi semjare ko Yendem je sumaina sangna yam pikna soiraga yam thuna toi thokibado adu oibani na ko kitang sang chaung soibi yoba do Hawai Masuri se phajana jam thokpirani aduga cooker da hapaga si hana sine aduga Yendem jine phajana hana si se hana kam thoktoine ba kaim hapoi ko ising se chana ba chang da hapirani aduga Yendem ji jo hapsan birani aduga si hana cooker da amuktang hana phataun kam thokpirani ba adu yam kuina kam badudi toi thokine ba ko aduduna amuktang kamaga makhum hangdo ga yengbiyo ba thangachare do iromba si sumule ko do si amakame somda ironba se kangshu gi se hane ingda halage si ingdara kanda inja indhalinge da somda hawai se si kangshu gi hawai se si hana ngaurage ba ko do si ngauraga mulla kanda kon hapaga phasana surani saringe da dum sudo aurage ko sima aduga siloraga injang se thongaga subato kona sujarage do phutpa se loirabanina kogi machu morok thom hapsalaga thau se ngauraga sok tawra se bako do tilau hana hapsare maroi nakupina sok tawbiyo yam hawbani ko aduga chanam sing na tawbugudi ko maroi nakupiga jiraga tilauga taraga sisine hena hawe phasana ngobirani sise maroi nakupi se hana manam se la aganda koina sok se loire har kanda si pula phaijan birani ba do kitang hana haijali jina aina kai ginon hange ba ko khoma da ade iman haine jarlong ka kakhlaga ko gi pada ba do pakhat pai da kap khalak ba do adu kap thatna ba kitang hana hapsan bani hai aduga masala garam masala gum hapsan birani phadigom hapsan birani aduga sida dum loire Hawai Masuri ga Yendem ga thongba gi kangsoi di do mayam yam hawi sigi mathel si su ko mirai be tobi kanu Yendem smaina Hawai ga taraga any ama gita Hawai ama ita ga yai ko da Hawai Masuri ga hen hele ma hause aduga somda kangshu gi na ngasagi mana ingdhabado ingdhara kanda koina mahi je chum thopirane ba ko mahi je yam sengna koi gi peruk kumba kangshu to ba kanda chum thopado adumaina sengna chum thopidoine aduga soibirane smaina adu nongmangkhanam gi su mayam kana bayam lei ko nongmangkhanam se koi gi akhaba oitaraga su mongonda kana ba nutritious value yamna wangba mana masing amane ching da hoba pambi ni kuma se adu soiba loirabanina morok ngari adagi thum si hapaga hana pese phasan sembirani aduga mangan asubase si hana totpira se ado ai ti ahan bani ko si chajari se nongmangkhanam kangshu se ai amukta chajadri si han bo oidoine koi imana suraga pijarakpane hantak chatpaduda aduga totpa loira kanda smaina phadigom maroina phadigom keke tilau keke se hapsan biraga phasana amuk tot khaibirani adu kangshu se smaina subana di hen hawe aduga akhoi gi nongmangkhanam gi mapan apomba yaudaine apomba lei salapdong tobudo adu dune hen hawe daine ko adu aigi sidi lei satpado oidre adu bu yam hawe adu apomba du dai hawram tawdi male sarp tawjare kangshu su sarp tawjagre Hawai thongba si su sarp tawjare aduga chakluk se semjare ko adu mayam chakluk se yamna di simple oi adu bu yam nutritious value wa oiba chakluk ni mayam su try to biu aduga aigi channel se nongna thengna piba yaubiraga di subscribe toksin biramo mamamtang aduga like amamamtang ga tobiramo comment da karamba mathel ne hena pambi ke habdu su haibiramo karamba mongda thonga ne hen hauni habdu su comment da phongdok biramo aduga support to bibo oina like amamtang di nambiramo mathang da anau put kombo mu pujarake ngasi gidi bye bye